Image PAODAM yengbir singbu tam kumanarem na taram lok sabol loina ngasigi marubi pau pijari school kaya school phagahan se mission ni mami taram de haina media da highlight torbasi tawir kanu haina education minister TS Basant Kumar purokre second Manipur Olympic Games ta saruk yaruba Kaksing district ki sanori sing amadi official sing taram okre conglomerate ke chairman Cyrus Mystery accidental laikidre loina My Papi Memorial Trophy 2022 Masday Hokre First District Level School Tournament 2022 gi winner Grace Cottage School na oikre Hojik mapung we pau lowi da si Lenga kasina paikaliba school phagadan se mission gi matung inna lamdam asida laiba school singda laiba infrastructure sing amadi wajagi award pa kaya kudingmak mention ba akhan ba thorang paikali education department na school development gi thabak paikhatingai serakta media da school kaya school phagadan si mission gi mami taramdre haina highlight tawriba sing asi yargadi tawbirakano media sing na highlight tawriba school sing adu mission asigi ahanba phase gi manung sanbra sandabra haibadu yengbiraga highlight tawbi haina education minister TS Basant Kumar na ngasi Baupra da leiba Ramsa office ta pangthokpa pawim pham amada phongdokre mahang makha tarduna ngasi numit nini humni gi mamangda mafam kharada leiba school sing school phagadan si mission Yoram de haina media ki kuthang da highlight tropa si yamna thagatli pawaduna maram oiraga high school sing da ahen ba miyeng sangna bagi khudong sabadu adu department asida pibani school phagadan si high mission asi lenga asigi yamna focus soiba mission amani adubu khudakta school sing phagathan ba ngamgadaba late maram asina hanba phase ta kendra amamam gi school amamam lokhatlaga mission asigi makhada model school oinaba honorary bani masi loraga school khuding mak phagathanaba thabak sing makhatana pakhet kadori bani maram masina school amada hekta sangluba matamda school adu mission asigi mami tadre haibagi mahutta school adu mission asigi ahanba phase gi manung sanbra sandabra haibadu hana nainabiu hojik lamda masida lariba school singi award pa khuding mak department asina mention naba process loina tawri oja retirement satkibadagi lariba vacant asisu mention the honorary BJP ki ani suba sarkar asi education da emphasis to piba sarkar amani field satuna award apa mention ba kan honorary miyamna matam khar di preview serak asida media da highlight toba matam da su negative oina satkida na ba department asina tawriba development work asisu khar highlight tobiu maduna department asigi file work tawriba singda hen encourage toba ngamgani school khardana oja masing henba aduga school khardana oja masing watna lariba asigi matang dasu sindok sinjin tawnaba exercise tawri loinana handak department asigi makede gi ZEO singi kuthangda samagra gi oja sing list pikhatnaba hairiba adusu oja sing adu state ki bona fide teacher dagi lakhokba haiba natte oja sing hojiksu state ki bona fide teacher oina lairi makha tanasu adumak oihigani maram aduna oja sing na mi paibo pokpi gano Mamangda government school da enroll tawagi sang dagi sahi asida enroll tawagi sang na sa da kumapan hengal le asiguma development kaya lakliba asida program yamna amu hena support tawiduna mission asigi makhada school khuding model school oina bokhona minersi state asigi fund leiba leitaba thidana outside dagi fund lorga school sing semgatnaba government of India gi niti ayogya amadi World Bank singdagi singasu pau faunare miamsu state ki interest ta thabak tawminasi haiki tangni thoi suba Manipur Legislative Assembly mikhalda supnagi sitaru khakka kiba Janata Dal United JDU gi MLA taruki manungda manga hojik paliba BJP lengak yaukibaga loinana ngasi makhoi manga mak Delhi da leiba party asigi office ta National President JP Nadana taran okre Ramnokpa ki throm aduda Mr. N. Biren amasung BJP ki Manipur Pradesh ki President A. Sarra Susaruk Yaki BJP da nauna yaukraba JDU ki MLA sing adudi thangaiban A. Sigi Kungsam Jai Kishan Tipaimok A. Sigi Ngursang
Lur Sanate, Jiribam SCG MD Asad Udin, Wakai SCG Tangjam Arkumar Amari, Sosampur SCG MLA Kauteni, JDU MLA Mangana BJP the Yorkba, the Manipur Legislative Assembly Speaker Toxom Saitabratana, 10th Dulgi Makada, Yab Piki Vani, Loinana. Ngasi namijung mamatong dayleban National President JP Nadana Makoi Mangana BJP gi thabak throm da pen program sang pada party sigi mapangan hen kan khale haibagi harawa phongdokhe Handak August ki tang 23 kuntra phawa Manipur pumbagi district tratung na saruk yaduna pangthokhiba second Manipur Olympic Games ta Kaksing district na gold tramanga silver kuntra manga amadi bronze kuntra ma thoi phangduna state ki oina manga suba position phangbagi nungai phongdok poina sanor sing amadi official singbu okpagi thoram ama ngasi Kaksing me lekai multipurpose community hall da sanaroi chani ga yangkhaina romna saruk yaduna pakthokre ngasi gi thoramda hyanglam kendra gi MLA Dr. Y. Radheshyam na chief guest Kaksing amadi wawai kendra gi MLA M. Rameshwar amasong Dr. Usham Deven Singh Loinana LDA ki chairman su oiba M. Asni Kumar Singh na guest of honor Singh oina daisa famke from adugi wangangloi Singh na phonok na kibada Manipur na Olympian tramapan puthokre amadi Olympic medal ahum phangkhre adubu laibak thibadi Kaksing district ta hojik phawda Olympian ama phawba puthokpa ngamdri maramasina sana khonabada sakhot hanaba danatana Olympian sing puthokpa ngamnaba punna honamina bagi tangai phadabaga loinana Annual status of education report Asar Center Team Manipur Sinduna Asar Survey 2022 state level training asidagi Darshan Social Service Society DSSS Mantripukri da hodokre sa training program asida tongan ba district tagi khangatlaba master trainer mapan na saruk yari haiba master trainer sing makoi gi district sing da lariba volunteers sing da yumthong sanguna sahi manga dagi tratuk phawi manung lariba angang singi foundation learning level basic arithmetics literary and English reading gi matang da survey torona takpi tambigani survey asi district khodingi khangatlabe khul kunthra gi yumthong kun da sangduna sahi ahum dagi tratuk phawi angang singi like tambagi data sing khongotkani survey asi lebak asida salibat tha September dagi November tha phawda pangthokadabani masigi final report mathang sahi 2023 ge January da phongani Asar North East 2022 di handak saida puthokani hairi ngasidagi hawriba training asi Asar Center Team Manipur gi state coordinator Yambem Singsang amadi Asar Kaisam Kisanna lusingkhibani India government ki Ministry of Culture gi cultural functions and production grants gi sentang makhada butha singthamna iba Hangjeng Repertory Theatre gi oina puthokpa anubu production Smoky Lake ki premiere show ngasi Jawaharlal Nehru Manipur Dance Academy gi auditorium da utkre from aduda athoiba mitungnen oina saruk yakiba CAF and PD Minister Leshang Them Susindro na hai theatre ase hojikti muthare sangsthan yamna leitre adubu khalamakhai hinglaga leiri haibasi taktuna show libasi thagali Matam amadadi theater show asi marang kaina ulami adubu hojikti karamba matamda kari show ulibage haibasi khangba ware aikhoi bu takpi tambirak libasi guru asingnani maram asina guru singbu ngasi function asida khurumbasi yamna thagatli aren culture asi yamna chawi arang phamphawwa culture da chalibani aduna aren culture loinamak asi Yaurba amadi yenglu ngamde mahaki oinadi hiram khudingda sakhotnaba idea puthokpa khaktani artisting insurance policy ma hodoknaba wafum kayasu mangna hodokre semester na piriba artist pension scheme asina artist khuding loinama cover tawwa ngamde adubu maximum cover tawnabadi honari art and culture gi form loinama cover tawwa ngamdrabasu hojik active oiriba art and culture gi forms sing di cover tawnaba honari ni haiki anubu khunai amagi damak Khanta Minerasi Semdok Minerasi haiba timda kumbi kendragi MLA Sanasam Prem Chandra yauna miyamgi oiba khana neinabagi mifam ama ngasi pangthokre kumbi kendrada Sunday campaigner amasu oiriba loinana kumbi Sandong Upper Primary School ge headmaster in charge oina thopuriba KS Indra Kumar National Teacher Award nada kumbi kido kumbi KUDC kumbi na senduna Ibudho Ising Saiba, like one Kumbi, the Pangto Kiva Kanani Navigi from Aduda Kumbi Municipal Council Vice Chairperson L. Babita
Saiton GP की प्रधान M Ibomcha, Torbung GP की प्रधान CH Sanahanbi, Wangu Terakhong GP की प्रधान P Baleshwar, Kumbi Municipal Council की हानगी Vice Chairperson W Bobby Chan, BJP Kumbi Mandal की President S Angusana amadi Resource Person kya su saruk yakhi. Manipuri Youth Front of Assam Maifana ngasi miyam gi oiba mifam ama kauduna Manipuri loan bu Assam Sarkar ki Associate Official loan ohenna bagi damak makata ba khongjang kaya sangshin naba ngasi gi mifam na warem na kre Banskandi Junior College Karai Kandi Kasar the President Member oina Maifa gi President Thangjam Brojen Kaisham Vidyapati Ahmed Chaudhuri Chief Advisor Assam Manipuri Muslim Youth Front na Dais Pamki Mipamaduna Manipuri loan bu Assam Sarkar ki Associate Official loan Wahin Nabagi Damak Lakiba September Tang Kuntaret Ta Lakipur Tang Kunipan da Sonai Amasung Tang Kumapandana Silchar da Sidin Protest Pangthokpa Amasung Miyamna Saruk Yabinaba Haijaba Haiba Yauna Tongan ba Warep Kyasu Lauki Hairi Kumja listing ri asumna kunithoi dagi listing ri sumna kunmari phawba nauna phampugadaba More Working Journalists Union gi Mikhal ngasi Maitai Council More gi conference hall da pangthokre Sawalsem Sanjoina President Lion Lapam Lucky Boyna General Secretary Yumnam Mangang Maitai na Vice President Maibam Inausana Treasurer amadi Ronaldo Lion Lapam na Information and Public Secretary oina khangkhre haire SDDCM gi listing makhada Yelhomi Maitai Mitaibu ST lista yahonduna constitution gi ngaklo pigadabani haina changsilliba khongjang gi saruk ama oina chathariba wakat mifam ngasisu tribal khomdram selung balekai da lekai adugi mera paibi singna chathakre ngasigi mifam da wangang khiba wangang loi punamakna manipur lengak na hiram asigi matang da tuminna leisinbabu pendaba phongdokna khi loinana lengak na akanba iho Sangshilo haina baton tauribra haiba waham singsu phongnok nakhi maramaduna Manipur lengak na akan ba iho amuk ngaibidana yelhomi mitai bu ST lista athubada yahonnaba honagadabani haina phongnok nakhi Thawal district ki manung sanba wangjing purna haitupokpi da leiba United Committee Manipur USM gi ISRD Secretary RK Mangisana gi yumda ngarang numidang Impal East ki commando singni haina masak taksaba myoi mari Civil dal laktuna Mangisana gi manau nupa faduna puraga mari makhong samnadaba wahang mayam ama hangduna puramle amadi masada yawba sana amadi paisa sing molhoro matung singya amada thadok lamle hairi kamadoni haijaba masak khanghodraba sing aduna faduna puraga puramlaba mei adugi maming RK Raju Alice inau chahi nipugni thoi apokpa laikhidraba RK ningthem pisak kawi Purana Wangjing Haitupokpi dagini Thodok asigi matangda Thawal Police Station dasu case ama thangakre hairi Thodok asigi matangda ngasi ayuk RK Mangisana gi yumda pangthokkiba pawi mifamda victim oiriba RK Raju Alice inauna phonokibada Thodok asi ngarang numidang pung 8 lom tabda thokkibani makhoi sing adu registration number yaudaba swift car angowa amada masak marks loina uplaga lakpani Makhoi Impal East ki Civil Commando ni haina I card ama ulam laga adum hapsin khre aduga wari amata sanasi harakpadagi kausilaga phamnana ba haibada thonga lomda thoksi haina nomaina namduna gari da hakotlaga mit khumlaga puraga chatkhi tungda asengbata khumo haiduna mahapu phuduna mangonda nomai leibra black carbar tawi hainai chumbra amasung nangi scorpion adu sedana red masu warga Gari dana angowa masu wariba karigano haina mari makhong samnadaba wahang mayam ama hanglakhi amadi mahaki masada yawba mystery gi pinaba lupa lising kuthraunga amadi sanagi lik amasong khudop sing lauthoklaga singyada gari dagi intharaga phuduna hundoklom khibani haikhi pawi mifamaduda saruk yakiba victim gi mayamba USM gi ISRD secretary su oiriba RK Mangisana haikibada taronliba thabagasi asengba Impal East ki command donadi Asingba si tarongani haiba thajade maramaduna masigumba thabak asi tauki natraga taukide haibasu Impal East ki commando singdagi singdok haningi thodok asi commando singna taromdaba taragasu lengak asina kari
karino haiba adu thigat piu Imphal East Commando ni haina ID ama ulamba lerbanina aikhoi gi wafam se Imphal East Commando dani hiram asida lengak na thigat piduna aki khang dariba se kohon bi haiki ngasigi paumi sing unaba aduda laikai gi mera pai bi sing club organization sing gi member sing su saruk yakhi Mahiroi nupi ama bu ikai khumnaba manghan ki haibagi wahauda mari leinaba victim families singna prompata leiba China Institute of Medical Sciences ta ngarang numidang thomjilaktuna institute asigi potsai amangata thon gibata natana institute asida tamliba mahiroi singi maru oiba che sang sing amadi document file yawba laptop mahan tahan khiba asi akan mongda condemn tawduna ngasi institute asigi mamangda yamlaba mahiroi singna protest tawduna kholaw kya lawkhre Sate kiba protest ka mari lenana institute asigi mahiroi amana pholo khibda institute asigi founder Y Sujit Kumar amadi mahiroi nupi amamagi marakta thokiba thodok asi personal oiba thodok ni institute asiga karingba amatada mari lenade masa yanaduna makhoi gi personal oiba lambida chachakhibani adubu haujik laibak thiba thodok aduna maram oiraga institute asigi property damage to badanatana yamlaba mahiroi sanga henbagi maru oiba career sembada sangba documents sing mahan tahan khiba asi responsibility kanana pugadoribano personal oina nungainadraga karidamak institute asigi mahiroi singi career da target toribano maram asina victim family nasu wakhal munna khanbiraga institute asida makhatana yekai tingaiba amadi mahiroi singi career da apanba pibirakanu haina phongdokhi protest aduda saruk yamnaba institute asigi vice saruk yakhiba institute asigi vice principal Susma Lutongbam na phongdokhibada ngarang thokiba thodok asi yamna nungaite institute asiga mari leinadre haina media gi kuthangda lauthokraba Y Sujit Kumar amadi victim oirbi mahiroi anigi matangda institute asida atamdana laklaga amangata thoknaba thohanba asidi lehoriba mahiroi singi career mahanaba honabani haina phongdokhi sapam maning laikai dagi haikurum ongbi ibem tombi mapuroiba haikurum inawu haukiba August thagi kulhumdoida sapam kuhobi laikai dagi ais romikanta kawam miyoi amana khut thaduna tamthi na phobire haibagi pause amadi electronic media da phongdokhiba asi yumpham yaudabani ibetombi na miyambu lana lamjingnaba honabani haina ngasi sapam mamang laikai da maira paibi amadi ima ibil singna wakat mifam phamduna penda phongdokre wakat mifam adura saruk yakhibi khongjom cycle maira paibi forum gi publicity secretary S Bimolana phongdokrakpada lamgi wahu amada makhoi masen khana sainaba aduda asok apan thok tanaba khamdok babu aranba mongda onthok pause phongbuda haptuna miyamda lana sandokpa asi tohoningde haina phongdokhi Dengangna table da angka hotpagi mahuta field da chatpiduna pumlen pat kannanabagi damak amadi akoibada khundariba miyamgi hingnanabagi thabak athubada pakhalaktrabadi pumlen lake development organization na hunger strike yauna makhal kaya gi khongjang jangsilagani Jangsinagari haina PLDO gi secretary Salam Sunil na phongdok khre wafam masing asi organization asigi thomi singna pumlen part ta koina satuna part asigi nomagi leptana soksilakliba phibam yengsinbagi khongsat ka mari lenana Salam Sunil na phongdok khibani mangna makhata na phongdok khibada lengakna lairba miyamgi hingnana balambi kaya ama sinbiri hairaga ngasi phawba part asida mapal tangjaraga Tangjariba miyamgi damak part asibu semgat pidana laiba asi laibak thibani athuba matamda lengakna miyeng sangbiba haibuduna taba table dak angka hotpa nataba field da chatpiduna punjilakliba phumsing asi matau karamna sengdoktuna part asigi mapal tangtuna hingjariba part asigi akoibida khundariba miyambu matau karamna hingan singe haibagi thabak pakhat pidrabadi miyam hunger strike yauna makhal makha kayagi khongjang Sangsinaba sem sare haina phongdokhi Thawal district ki yaripok khoirom mathak lekaida minor industrial estate ki plywood factory amadi sawmill salariba sing asi lengakna thingjin biu natraga khoirom mathak
lekai matam pumbagi hongduk pikro haina Manipur ki Chief Minister N Biren ki puning singsiladuna lekai miyamna khoirom mathak lekai hand pump makhong community hall da wakat mi phambaga loinana wakat khongsat amasu satkre JSC against the establishing of the Khoirom MIE in residential area na sinduna Khoirom mathak lekai dagi matam supagi Khoirom MIE hongdok pikro haiba banner makhada sathakiba wakat mifam adu da saruk yakiba mangi kawa miyoy amana phongdrok pada Khoirom mathak lekai da leiriba MIE minor industrial estate ase mafam masidagi lengakna hongdok kinaba lekai miyamna pami mifam aduda lei mafam aduda leiriba sawmill manga asidagi tholokpa makhona akoibida leiriba mahiroi sing larik pafam khangdre ayet po oire ason ana kya pothafam khangdre lambi sing nongju thadana lekhom leinang ikang thadana upulna awabo hele asi isu mathakta plywood factory ani dagi thorakpa maikhuna akoibagi miyamna sor honjinba pamdre miyamgi hakselda sohon ningai oire plywood factory dagi thorakpa isumna ising mosin handuna amuba masu oina leire ingkhol sing mana masing thaba yadre haiki wakan mifam adugi matta matung lekai miyam aduna sawmill amadi plywood factory leiba pham adu phawba khongchat amasu satki khongchat aduda yum maya da sawmill plywood factory thamba yaningde atopa da hongdok pikho ising nungsit mosin hanba yaningde phattaba nungsit sor honjinba pamde amadi akoibagi phibam kansi haibna singba kholaw kyasu lawki Kolomare ki chairman oina thabak toromlaba Cyrus Mistry Maharashtra ki Palghar da car accident thokpada laikhidre Mercedes car amada Ahmedabad gi Mumbai tamna lakhibani ngasi nungthil pung 3:30 adwaida mahaki car aduna Palghar gi Saroti area da road divider da yesindura accident thokhibani Mistry ga loina na miyoi anisu car da tonglkhibani solub singadu Gujarat ki hospital amada laikanari Union Commerce Minister Pius Goyal na Cyrus Mistry bu Indian industry ki shining star ni haina singthar duna awa phongdoki mangna India ki economic progress ki damakta toromba singadusu ningsingduna leherugani haike Union Home Minister Amit Shah na lakpana state adugi ingna singna leramba phiyam da akai bu helagani haina Janata Dal United ki national president Rajiv Ranjan na haikre mahangna makha tar haikibda lisingani ge sumna kunmari da pangthokadaba Lok Sabha ki mikhalda JDU na state adugi seat nifu phangani BJP na phangabida seat anidagi heloi Bihar se Minister Nitish Kumar na haikibda regional party punamak punduna mikhal thengnarbadi aikhoina mai pakani amromda lisingani ge sumna kunmari gi mikhal yenglaga Bihar gi BJP gi manungda pham onthok onsin khara tawbadori hairi Union Home Minister Amit Shah September kulhumdoi kunmari da Bihar gi Simanchal region da blakani hairi sanabagi pauda Mangan Foundation hairong na sinduna ahanba maipakpi Memorial Trophy 2022 9A side state level men's open football tournament ngasi hairok part 2 litan makhong da leiba City Club playground da hodokre tournament hodokpagi thorom aduda hianglam AC gi MLA Dr. Y Radheshyam na athoiba mithong Herok AC ki MLA Dr. TH Radheshyam na thromapu loinana kaksing AC ki MLA Manglom Rameshwar na akhanwa mithung ena saruk yaki apunba team kunga nipan saruk yaduna sathagadriba football tournament asigi ngasi hodokpagi opening match ta Real Langathel FC amadi maipakpi Memorial FC anina lamba tawnaduna sanaki match aduda team animakna apiba matamgi manungda panjal amamam chanaduna draw taki tournament asigi prize oina winner da lupa lakh ama amadi trophy runners up ta lupa lising humbu amadi trophy loina best player top scorer best keeper amasung best defender ki akhanaba mana singsu thamli haire football club yaisa amadi kaksing football club na sinduna yaisa sports arena da sathariba first district level school tournament 2022 gi winner Grace Cottage School A na oikre Kaksing public school na tournament asigi runners up takre ngasi pangthoki ba tournament loisimra mita FC yaisa kaksing amadi G5 herok ani gi marakta exhibition match amasu sanaki tournament asigi ngasi sanaki ba final match ta Grace Cottage School A na kaksing public school bu panjal ahum ani da maithiba piduna Grace Cottage School na tournament asigi winner oikibani hojik aroibada moroi pawnu pijari
School kaya school paghansi mission ni mami taramdre haina media highlight torbasi tawirkanu haina Education Minister T.S. Basanta Kumar purokre. Second Manipur Olympic Games ta saruk yaruba Kaksing District ki sanori sing amadi official sing taram okre. Conglomerate ke chairman Cyrus Mystery accidental laikidre doina My Papi Memorial Trophy 2022 ngasday hokre. First district level school tournament 2022 gi winner Grace Cottage School na oikre. Ngasigi image PAODAM sanok sa matang sa lojire miyam amka na khurumjari.